Thawal district ki Thokchom village da sakhangdaba singna nan Manipuri ama makhong nongmai na kaplaga hundoklamle police taggi fangba pawgi matungina thawdo asi ngasi numidang wairam pung manga rom taba adwai da thokhibani nongmai na kaplam laba nan Manipuri adu Khongjong police station na konba Wangjing Sabal local da leiba Paunam Brozen Singh Ply factory da manager roiba Assam ge Gosai Gaon dagi Sahid Farooq Jamal Jahi Nifu apokpa Absar Ali ne Mahaki yet thangba maifaigan amadi khubom da nomai maru panbagi dakpham leiramkhe mahakpu Yaripok police na Thawal district hospital te pukhatna ahanbagi layeng chatharaba mato Imphal ge hospital amada makhatana layeng naba pukhat khre hairi Pawasana makhatana sahita se ngarang namidang pung taramathoi khara helakpa matamda factory adu da thabak tobi nupi amaga sakhangdaba singna phadana pukhibane thawdo asigi matangda ply factory gi maike police station da complaint tawraktabadagi Khongjong police station na sumoto case ma lokhatuna leidibani hairi masakhangdaba singna phadana pukhraba factory adu da thabak suba yawbi nupi aduna Kakching district da gini hairi Hozifawagi oina kanana amadi karamba loop na pharaga nongmai na kaplambano haiba khangbangamdri